Kuki singna Meitei da tainaraga Meitei da attack torakadra haibage singnaba leire Surchandra Judoka Semboi Meitei na Kuki inpi Manipur gi serol ge samlapa translation thamlaklei 28 September da Meitei singna government ga pullaga Kuki zo singki mathakta lan azawa torakadra singnaba lei mafam khudingi Kuki zo masa se akanba moongda section se yeknaba laglade maning handana lan thengnagadbani date 28 ta national international press media kaugani haidi asomna Kuki singna thorakpa serol ge translation thamlaklei Meitei lipun bablu the warning tha kramatong bablu namuk seng torakhrei zatliba tha se ki tang kulunga umdoida miyo yankhai muk laktuna yumgi miyo sing the threaten toramba made Meitei lipun na yumpham yaudaba aranba charge kya tawbata natana mahaka sanminariba miyo sing phawba warning tawbagi video social media platform da viral oirakhiba dugi matangda bablu loitongbamna khuyek piduna miyam da sengdo warol thamlakle zerol sena makha tarduna hai decade ahumgi mamangdagi hauna human right defender amoina thabak tharom kya tawduna laklei Manipur da leiriba communities kudingmakka santi leina leminaba pamba misak mane Kuki militant singa kariguma hiram amatada mahaka financial transaction chathakiba leite Kuki singdagi paisa phange haiba sisu aranba wafamne Meitei lipun gi press conference da PDF women wing commander ni hairiba yayai mona se Norway citizen Burma Buddhist ni mahak sin namadi Christian nate mahaki visa gi matam hendokna leitharubagi charge ta Imphal jail da leirakibani mahaki mathakta topa charge amata leite loinana Manipur Meitei Association Bangalore na Peace Initiative program ama sille haibagi mtangda mahak knowledge karimata leite haina so serol da palle thamkpa ki mafam kharada AFSPA amo hana thamjalakpa yana leire mamang sai gi May 3 degi tholokiba kawo ki rang asina maram oiraga nongmai sizinabagi chang wangkhalakpa amadi thamkpa ki mafam singda thohaningdaba thodo wathok sing thokpagi chang hengalakpana maram oiraga thamkpa ki mafam kharada Armed Forces Reserve Powers Act AFSPA amuk hana thamlakpa yana leire haina thajaba yaba pawgi likhun amana khangalaklei lakleba September 30 asida Manipur da AFSPA sanabagi matam loibana maram oiraga Manipur amadi Bharat Sarkar ga wari sanaduna AFSPA thambagi jaga sing nauna amuk khanagadori kongkul sing da sakhangdaba sing changlakpada Federation of Haumi da pau piba haina yanakre kongkul gilu sing basinga Federation of Haumi nakalani gi marakta befam pangthokduna kongkul sing masak khangdaba miyoi sing changlakpa matamda mangjauna na Federation of Haumi da kong khunja sing na pau piba haiba wafam yanakre thasi kungani thogi numida Attack KOM area da masigi akoibada khunda reba Meitei khul sing da landara khraba mato Federation of Haumi gilu sing basingna kongkol gi handman singi mifam pangthoki September kulumdoi ayuk pung 13 makhai tabada Federation of Haumi gi headquarter da mifaba mapangthok tuna Attack KOM village tagi handman Mangte Amu KOM amasung Sarto Sarat KOM amasung M Emmanuel KOM sarugyaduna mifama pangthok tuna nakalani gi marakta yanabu wafam sing khuyek pinakhi mifama da Attack KOM village gi handman amadi mehut singi maikai dagi thasi kungani thoigi thodo adubu akanu mongna condemn tawki amadi Attack KOM village da masakhangdaba miyoi sing changlak mangjaunana Federation of Haumi da pau piba karikoma pau pidaba tarabadi matung tarakpada pirakpa penalty khudingmak Attack village ki khunja singna lawba haina su yanakhi karigomba khunja singi marakta terror attack chathaba yauramba thengnarabadi miyoi adugi mathakta village authority na akanba action lokhatpa amadi makhatana terror attack chatharam labadi miyoi adu khuldagi tanthokpa haina su yanakhi